Assam Police ka khut thoknabagi thoudok amada leikhidraba Hmar phurup ki meeoi ahum adugi matangda independent investigation ama chathanaba tharakhiba writ petition amaga leinana Gauhati High Court na Assam Leingak Amasung Assam Police ki DIG da notice issue Toukhre ningsingba yabadi tha asiki taratare ta thokhiba thoudok amada Hmar lalhaulob amagi meeoi singne haiba meeoi ahum Vuvan Hills da Assam Police ka khut thoknabada leikhidabane adamoinamak leikhidraba sing adugi imung manungna thoudok ase stage encounter ni haina local police da tha asiki taramapal da wakat ama thangalakpadagi police na FIR ama lodge tawkhibane leikhidraba singi imung manungna Gauhati High Court da petition ama thangalakhe petition adu da Assam gi wangmadagi senior police officer amana lujingduna thoudok asiki matangda thigathanduna Kasar District ki SP yauna mara leba police officer sing fagathanbiyo haina court ta hangalakibane masigi mathakta leikhidraba singi imung manungda lupa crore abamam Assam Leingak na pihan naba yathang pibiyo thoudok asiki matangta Assam Police na masagi mara kupsanaba honarabasu ngasi fawba authority na action ama fawba laukhatana leiri haina so petition asina palle